sangna gate leigre. Ngasi yam nuwaitaba thawdok ama haitare aikoigi Phubala gi mafam amada aikoigi lau uduna leijaba pabung ama ningthaujam biren Kuki Terrorists singna aikoigi ngasi khangduna amuk nongmei kaptharakpadagi mana ichamchamna lau uzari ngaida kaptharakpadagi hujik soktuna rimsa hujik laikatnariba leiri tasengna point di hujik the most important hujik PR matamni hujik se now it is the president rule aduga khwaidagi nuwaitaba ngasi pau tajabagi matung ina ngakningai shocking oiba surprise oiba karino haiba matamda hujiki pabung sina lau uriba jaga sidi red zone area nataba sidi dum lau uba yani haibagi yamna kaishu threat laitre haiduna makoi Central Force singsiga wari sanara matungda uzariba jaga amani ngakningai oribadi adugi matungda SSB gi post amasu leiribani SSB gi post ki 300 meter matungda bauda hujiki lau uba yae haibagi makoi gi red zone area oizaragasu hujiki soiba mafam sidgi matungda SSB leire SSB post leire SSB post matungi 300 meter bau uba yani haibagi permission piraga leiriba mafam nena tajai sida hujik soiba mafam sidi SSB gi post manakta su leiraba the red zone area su oida mafam sina kamaina Kuki Terrorists sing sina mathakta gi nongmei kaptharak libano masida SSB gi personnel sing sina post leiriba singduna retaliate tawdabida tumina yengduna leiriba se karigino haibase achoba question namane basida sigi mathakta amuk yamna ngakningai pawa ma tajabadi ko state police force na changsan gi haiduna tawba matamda high canal dagi state police force sangba yaroi na thingi base adu taragadi state police force oribase valley dangi police force la akoi manipur se tasena koi mapanda khaiduk taraga su manungda ani thokna khaidor khrabra country ma lanjan baya daba visa paida na yanjan baya daba mongda pura akoi state manung sida india gi state ama sida leire haibase ngasi gi thokdok sina hena su tae mamang su takre ngasi na su tae ngasi thoiba thokdok si akoi gi ichamcham jaba jaga amada threat leitraba jaga amada akoi gi red zone area leitaba jaga amada Kuki Terrorists na kaptharak libani sida mo sidagi leiriba SSB post the leiriba personal secret Central Force singduna kapthari haidun terrorist singduna kapthari haiba matamda huji PR matam su oriba sida retaliate tawdabida tuminna yengduna leiriba se karigino haibasineba aduna dasengna achoba conspiracy amdi leira there is one big conspiracy within this dasengna PR matam su oiba Manipur se one Manipur ne di haiba chinda di haiba leiriba se akoigi atopa chawkhat thaurangi thabaktana divert tawna bo hotna ba issue ma lae issue ma divert tawna bo hotna ba issue ma lakpada issue ma divert tawna bo hotna ba adu manungi issue si kai mala e haiba matamda Manipur thugai bagi Manipur machet ta bagi issue se paikhat na bo hotna ba da makoi issue myam puthoga divert taw hanna ba ne haibagi bot ama oirabra haiba se si ai khoi chingna bam phawra e aduna akoigi micham praja se nathai raga ngawhal laga thambiranu akoi waba yaba ware aduna ngasigi thoiba thodokse yam nuwaitaba thodok amani ngasigi matungda tholaiba hojik threat leiba jaga do leiramba taragadi punsi hena sumangam bayai ngasi soibase soidana makut ta panbo oram bayai mahaki body yamna akoigi delegate oiba part amda palamba taragadi mahaki punsi mangduri bani adu sigi responsibility se kana loguduri no haibaduni aduna akoigi site gi haijari haiba yaba haire request tawi matam su loire aduna akoina haiga dabadi hojiki manungda maikhum upaga thammi base si hangdopiro aduga aseng achumudo haibiro adugi matung thengnarasi loimak asengba Manipur thugare machi ani khaidok khre hai ta de officially oina akoi Manipur thugare ba kana honari kai haibiro adui matung ina akoi Manipur thugare pamdaba Manipur nusiba singsina kari tawraki haibado adu matung adum thengnaragani aduna aseng achumudo hainaraga thabak tawnarasi maikhum upaga diplomacy sanaraga politics sanaraga amana ama saudana bagi side tawnaraga thamnaraga tawbagi puyum dudi to asena mayam da haijari this is the biggest conspiracy am oirabani aduna sigi question sigi answer si honorable governor masana su miyam prajara pibam thui aduna sigi answer ama chap ma honorable governor na ngasi 24 war mon da pibi gadabani aduga action tawi gadabani Kuki Terrorists ki mayokta because si president rule ni makoy nakapa abani miyo show abani micham praja show abani